PAODAM mieng tabiribasingbu ahanmaktada binitana taram noksabagaloyena kurumjari. Hojik PAODAM asigi maroy pau thamjari. RIMS Imphal ki Dental College da Con Beam Computer Tomography ki facility hangdokre. Our nurses, our future caring for nurses strengthens economy haibahiramda state level conference pangthokre. Lalon bada senabani haiba miyo ani Kangleipa Students Association na phare. Loyana Pakistan da spy oirambagi charge da YouTuber Jyoti Malhotra police na phare. Mapungoyo Paulo Birase. Regional Institute of Medical Sciences RIMS Imphal ngasidi analayang ilamda mangjil thana chakhalakli. Northeast India da ahan boyna RIMS Imphal ki Dental College da Con Beam Computer Tomography CBCT ki facility hangdokre. CBCT ki facility adu institute asigi director Professor G Sunil Kumar Sarmana haunabi matungina hangdokhi. Tharamaduda wangang laduna director Professor G Sunil Kumar Sarmana hai CBCT ki facility hangdokli ba sina dentistry gi lamda anoba puwari oiragani anoba technology asigloyana diagnostic dental implant amasung advanced treatment ta sauna kudong chahlagani miyamda oral health ki matangda magul leiba layeng pathap chat phanganbasu ngamlagani haiki. Nakal Amaramda Dental College ke Principal Professor B. Pravin Reddy na hai CBCT facilities na ataba mamalda miyamda magullaiba chinyagi layeng pathap phanganba ngamgani masida natana patient singi radiation exposure su hantahangani haiba wafam su phongdokhi. Leibak asida karigumba lan tholakpa matamda miyamna kari jaksin thorang logani haibadu miyamda mangjawna khanganabagi pandamda ngasi Thawbaldasu Operation Abhyas haiba Civil Defense Mock Drill ama pangthokre. Leibak asigi Civil Defense Rule 1968 ki makhada leibak sinba thung satharakliba dugi saru ama oina pangthokpani. District Administration Thawbal na sinuna Sayama Higher Secondary School Ground Thawbalda pangthokiba Civil Defense Mock Drill aduda maruina air raid warning siren public announcement, police vehicle, fire engine siren, blackout, simultaneous search and rescue operation, casualties evacuation, civil defense training na singba pangthoki. Mock drill aduga marilin leinaba warol piraduna ADM Thawbal B Lokesa Sarmana hai ngasi pangthokiba mock drill asi leibak asida lal thoklagani natraga mafam asida lal gi saitheng phanglagani haina pangthokpa natte masi karigumba thoklagadi tangai phadana sigumba khangdaba yadraba singasi miyamda khanganabagi pandamda pangthokpani ngasi gi mock drill asida saruk yariba singna yumda hankraba tungda imung manungi miyoi singdasu takpi tambiyo haiki. Ngasigi Civil Defense Mock Drill aduda DC Thawbal Hana Kamei IS District Level Officials sing Additional SP Operation Thawbal Additional SP Law and Order Relief and Disaster Management Manipur Staff sing Civil Defense ke Staff sing Indian Red Cross Society Thawbal District Branch ke Thomi Singh Su Sarukya All Manipur Newspaper and Electronic Media Employees Association MNEMIA ki thabak tharom kyabu thawai yauna honabagi damal sahi khudingi piduna lakliba MNEMIA award chaliba sahi asigi oina MNEMIA C group ki member oiriba Ponafam Pause ki assistant machine operator oiriba Kaisampat Laimazam Lekai dagi Gogo Maitram Apokpa Laikidraba Nabadipta piragani Tharamasi thasi kunleba popunumita MNEMIA linkhatkibagi tare subamapo kuman tharanga Mari Lainana, Laisoi Equipment Bisnupur District da Pangtokadaba Chamba Tharamada Pigdabani, Award as the Saloy Nalupali Sing Tara Yauri. Our nurses, our future caring for nurses strengthens economy haibahiramda no Magyoba State Level Conference 2025 ki thorom ngasi Siza Academy Sciences ke Hall G da pangthokre. Siza Academy of Nursing and Nursing Department of Siza Hospitals and Research Institute Private Limited amadi Manipur Nursing Council na sinuna pangthokiba conference aduda Siza Hospitals and Research Institute Private Limited ki chairman cum Managing Director Dr. K.S. Palin Manipur Nursing Council ki Registrar Dr. A. Jamuna NAP की former principal assessor Abanti Gopanamadi Siza Academy of Nursing principal Dr. C.S. Babitana to Mitunglan Sing Oina Saruyaki
Thara Maduga Marilena, Caesar Hospitals and Research Institute Private Limited is Chairman cum Managing Director Dr. K.S. Palina Haikibada, Nursing System gi backbone ama oriba nursing asina patient number bu ningthina yengsinba amadi seba tobiduna patient singbu phagalaknaba honaba amadi makhoigi chokthaba naidaba contribution sing asi changdamningai leite loyana Masidagi matang kharagi matungda nursing hariba sinpam asina economy da su sauna ahongba piba ngambada nantana healthcare gi lamda su hena chakhatpa oirakani amadi hauji oragliba advanced medical technology singi maramda khang haiba khaknatana research amadi practice toba changi haikiba loyana modern nursing gi founder Florence Nightingale gi matamda su maki honaba kanba amadi nursing gi lamda mahakna loramba thodang singi maramda wafam kya su phangdokhi Japan, and there is a proposal for German also. So these are few avenues where we can explore. With this few words, thank you once again, all the In the Manipur Parliamentary Constituency, Hanagi MP State External Affairs and Education Minister of State Oiramba, Dr. Rajkumar Ranjan Singhana, Life Support Ambulance ama Indian Red Cross Society IRCS Thobal District Branch da Khusin Narakpada Society asigi Maikai dagi Apen ba Phongdorakli. Ngasi Thobal Chayama High Secondary Ground da Pangthokpa Chamba Tharamada IRCS Thobal District Branch ke Secretary K Sadanandana Phongdorakpada Members of Parliament Local Area Development Scheme MPLADS Fund 2023-24 की संथंग हानगी MP Dr. R.K. Ranjan Singhana Life Support Ambulance ama tha asigi mapanda kuchina birakiba si yamna nungaiba phawi ambulance asigi matena lamdama sa thodo wathok amadi maihau langpok singda yamna kanaba piragani loinana society as namyang gi mateng pangbada su chauna kanaba piragani maramasna sigumba ambulance ama pibiragliba Dr. R.K. Ranjan Singhana tauru ba khudima mai pakpa ohen bin sanu haina su yaifa mangol piragli United National Liberation Front UNLF Manipur ngasi me tarani pan athoba sing ningsing numina lakpada athoba sing bu yawol gi kai kumnaba ulakli ngasi Central Committee United Nations Liberation Front Manipur na thorak pachar amana hai le palaitana sangslakli ba lebak miyangi ningtam lalau asida thawaina pontha piduna thobo ekraba UNLF MPA gi ningtam lan missing lup asibu lingkhalamba madilu singlamba sing aduga lupu sagot piramba lekidaba ireicha khwai punamaki maphamda yawol gi kai kunaba utpa thoba sing ningsing numit ni handak chahina nipalak subo oina pangthokpani senglaba numi asida lupu lingkhat piramba yeknabaga mayona balam phamna thawaina pontha pikraba thoba lan missing kedar sing lup asibu nungsi bikiba amadi tengbang biramba ireicha punamaki maphamda UNLF Central Committee na Party amasung lanmi sangluki mahut silaga kokno na yawol gi kai kumna ulakli haujik leiba ki kudong tiba awana tariba phibam masida ningsing numi asim yam puna pangthok minabagi kudong chadabana party ki Central Headquarter District Committee Branch Committee sing External Affairs Headquarter Laksha External Affairs amadi UNLF ki lanmi sangluk MPA gi General Headquarter Battalion amasung sub unit sing khaktada tongana athoba sing ningsing numi ki tharamasi pangtholi haina su cherolas na makha tarakli ngasi mafam keda pangthok pagum Jiribam district su World Hypertension Day gi thoram Usathol da leiba district hospital da district health society NCD cell Jiribam na sin na pangthok re ngasi dagi hauna tha marom sum na pangthok kadaba World Hypertension Day gi ngasi gi thoram da CMO Jiribam Dr. Binay Prasad Sahu ke Diran Eminent Citizen Jiribam di Dr. Anil Kumar Prasad DMS DIS Jiribam amasung Dr. Justin Haubam MO Medicine DNO NCD na mathang sina chief guest owner president resource person oina dice da funky Thama sumna pangthokadaba awareness campaign da screening toba prevention and control of hypertension toba madi lemna medicine piba yauna awareness campaign togani hairi masigi matang da ke diren singana pongdokkibada Jiribangi hospital leba MO medicine Dr. Justin Haubamna matam chana hidak bijabadagi hypertension leina naba phawba phare haiba wafam kaya thamki Manipur State Rural Livelihood Mission MSRLM gi makhada leiba Kanglai Hiyai Women Multipurpose Cooperative Society Limited CLF mutlaroidaba punsigi lambi BLF sector na sinna back to school gi thoram sector primary school da pangthokre thoram adu da lamlai kendra ge mele
KS Ibomcha yauna MSRLM amadi atai department ke staff singna nupi self help group members singna tangai phadana khangdaba hiram singda awareness biki Thoranga Marilena KS Ibomcha na phongdorakibada BLF KS semduna hana leramba self help group singbo thak wangkhanaba honariba MSRLM gi thausilasi afaba khongthang amani hojik manipur da santhok lambi leitrabagi awaba thengnaribasi lamlai kendra da su sapchana thengnari nupi sing nomagi santhok naba lambi khara piribasna imung manungi changdaba yadraba hiram singda khara dangwarabasu menaba ngamlabadi lairaba ko anbada choba mateng pangba ngamgani SIG members nasu akhangai singna sel ningthin sinaba hainaba takliba sing thabak da onthoknaba honaraga samilon phagatnaba honaminasi haiki yamna tangai phadi haibare kaiginaru koina समाजसिदा कोइना लौगदब थोकांसे करिनो हाइबसे कोइना फजन खलर कांदबी हाइदि अचुम वारे लौबुंग मनेबो Board of Secondary Education Manipur na lauba ISSLC 2024-25 ke exam da lenga ki school amo riba Hokrambam High School kabo waxing gi mahiroi singna 100% pass percentage yobada nungai ba phongdorak pagaloina pass toraba ma di letter salak laba mahiroi sing taram na opagi thoram school asida ngasi pangthokre school management committee na sinna pangthokpa thoram da John 4 Bisnupur gi ZEO Atong Gunamani school gi headmaster Ngangom Tomcho apun balu ki president Sanabam Romeshwar school management committee loyana apun balu ki convener Tongbram Soba Sandrana Theba Mitunglanchang oina sarugyaki ZEO Atong Gunamani na phongdokhibada hana sitharuraba mahiroi kunmanga rom tamak ngai raba school asida mahiroi sing mama passing awaba ubiduna khul laikai gi lupsing na support tawbirak pamadi Nambol Kendra sige MLTS Basanta Kumar na awat apasing yengsin biduna hojikti mahiroi chani yangkai hena leire aduga Chaliba sayasida 100% pass percentage phangba sida nungaiba phawi loyana school kaba watpagi ngangna khiba oja amana letter chatpa mahiroi taruk puthokpa ngamba ideal oiba role model oiba oja oirakpagi matau tamjaningai ni haiki school gi headmaster Ngangom Tomsong na phongdokhibada mahakna Kumbi High School dagi transfer lakpa matamda angang leramdabana yamna nungairamde adubu hanagi education minister aduga Nambol Kendra gi MLA Thonawjam Basanta Kumar na furniture watpa pibirakpa school building campus sangat piduna ngasidi arapa maphamda amadi private school da tamba chatlamba sing toklaga school asa tamba tanarakpa mama mapa singna su masa singbu mak wangna pass tawnarakpagi haraujabo ubasi nungaiba phawi haiki Panbayai Saliba Sayasi ISSLC exam aduda school asigi mahiroi kun exam thabada first division taramanga mangana second division da mai paktuna 100% mai pak pangamki mai paklaba mahiroi sing manungda mahiroi nipan masters tarukna home science da anina letter chatki loyana mai paklaba mahiroi kudimakta ngasi selgi mana piduna taramna opki Jharkhand West Singhbum District ki Baliba Umangda Chathaba anti-Maoist operation da luchingkhiba laikhidraba second in command Maharabam Prabho Singha Imphal da purakre maki mafam dai kai khumnaba utkre ngasayu Bir Tikendra International Airport ta mahaki thawai yaudraba haksang purak pagaloyana group center CRPF Langjing asobana sinuna airport ta rit laying ceremony pangthoktuna ikai khumnaba utki Ikai kumnaba utpagi tharamadu da state asigi security advisor Kuldeep Singh MLA Susil Dro IGR South ki IG CRPF ki makok thongbo officer Singh Imphal West SP KSS Sibakanta yauna officer Singh imung manung ki miyoi kyana sarugya ki ikai kumnaba ulaba matung mahaki ponapal lamdam awang sangmai maya lekai da puduna aroiba mathau mangam pangthokhi aroiba mathau mangam pangthokpadu da CRPF ki maiki dei gan chalusu utki CRPF ki second in command Maharabam Prabho Singha hauzik Jharkhand ki West Bank Singhbum District ki Baliba Umangda Jathariba anti-Maoist operation da luchingbo officer amakhakni thasigi taramanga da hariba operation sigi damak lakpa lambida akhak arau yauna churakpa nong namaram oiraga lambida nong thuplingai braja tarakpada soktuna laikanaba ngamdana laikhidabani thaudodu da mahakaloyana CRPF ki assistant commandant ama Jharkhand police ki ASI anishu soktuna laikanaribani laikhidraba CRPF ki second in command Prabho Singhana laikhidabada awaba phongdoladuna CRPF GC Langjingi DIG Ruidang na wafam kaya thamki lamdam asiga na La mateng oina baluk kaya na hospital singda piduna miyangi punsi kannaba honoring jarekta Regional Institute of Medical Sciences RIMS ki staff kharana cell piduna kunek
खरगा मानदुना ई ललोनबदा चैनबनी हाइबा मियोय अनि कंगलैपा स्टूडेंट्स एसोसिएशन केएस एना फागतख्रे हिरामसिगी मतंगदा खुयातोंगदा लेबा कंगलैपा स्टूडेंट्स एसोसिएशन केएस गी मयाई लोइसंगदा पांगथोकपा पावगी मिफामदा केएस गी सेक्रेटरी जनरल संजय कुलाकपमना हाई लमदमसिगी लुक कयाना हॉस्पिटल सिंगदा अना लायेंगदा मतेंग ओइनबा ई पीदुना मी अमगी पुंसित कन्नबा होनरिंगै चैरक्ता मिचंग संग लेजदबा ई यवातपा लेरकपा मतमदा मसागी पांबै लेजद्रबा सिंगदगी पैसा लौदुना ई योलंबनी हाइबा मियोय अनि लुप असिदा मियोय खरना पाव पिरकपदगी फागतपा ngamkhibani ई ललोनबदा चैनबा मियोयसना हाइदोरकपगी मतुगिना रिम्स थबक तौबा स्टाफ सिंग सिक्युरिटी अमदी अटेंडेंस सिंगना मियोय अनि असिदा ई वाले हाइबगी पाव पिरकलगा ई पिनबा डोनर थीरगा मियोय अनि असिगी मखादा डोनर सिंग थमदुना ई ललोलंबनी हाइरी तोंगान तोंगान बे इमुंगी मियोय सिंगना हॉस्पिटल दगी ई वाइदुना ई कापना क्रम मतुंग अमुक सिंगनाबा होनबदा ई पीबगी नीति सुदबना ई पीबदा यादबा कया याउनरिबा सिगी मथक्ता था अहुम मरी ई अहुमलक पीबदा रिम्स अथॉरिटी ना मतौ क्रमना अयाबा पिरमलिबनो मसिदा रिम्स के स्टाफ सिंग जेनरमगनी हाइबगी थाजबा लई मियोय अनियसना हाइदोरकपगी मतुंगिनासु रिम्स के स्टाफ सिंग पेशेंट पार्टी दगी पैसा लौरगा मखोयदा सिनै हाइबा वाफम फोंदोरकली मरमसना लमदमसिगी लुक कयाना ई पीदुना ई कटखिबा सिंग अदु कदाइदा सिजनख्रबगे पैसा पीरगा सेंदा लंबिरोमदा सिनख्रबरा हाइबगी वाहंग अमा लाक्ले फोंदोखि केएसएन ई ललोमदा चनरमबदगी फागलबा मियोयसिंग अदुदी ललामबुंग नौक्सकपम लेकाइदगी तोंगब्रम रनबी चाहि 34 अपोकपा लेखिद्रबा तोंगब्रम मनी अमसुंग क्वाकैथ्या लाइश्रम लेकाइदगी लाइश्रम रिबानंदा चाहि 10 अपोकपा लाइश्रम अपोकपी लाइश्रम maladevi कौवी हाइरी ई ललोमदा चनरिबा तोंगब्रम रनबीना चथरिबा थबकी मतांगदा फोंदोरकपगी मतुंगिना हाइरिबा ई ललोमबगी थबक चथरकपासी चाहि कुल्लोम हेले हाइरी अनाबगी पेशेंट सिंगदगी ई गी ममल ओइना लुपा 3,300 दगी 3,400 लौरगा महाना ई पिनबा डोनर थीरगा डोनर अदुदा 2,200 पीरगा ई पीबगी थबक चथरकपनी अहेनबा सेंफम अदुना महाकना लौबनी महाकी मखादा ई पिनबा डोनर मसिंग यामना लई डोनर सिंगनासु ई पीगे हाइनासु हाइरकपा यावी हाइरी महाकना मखाताना हाइदोरकपगी मतुगिना रिम्सदा सिक्युरिटी ओइना लैबा पियोचान इबोचौ इंगोचा अमदी टेक्निकल दा लैबा सांता अमसुंग अटेंडेंस दा थबक तौबा अनवारनी स्टाफ खरसु ई ललोनबदा यावी हाइना फोंदोरखि सिंगसे ममांगदसु अमु फाग्रे हाय दु फारसु केम एक्शन अमदा लौदना थादोरकपना मतंग फ्रेग मतुंग दमु मखोय लेरिबा केनोसे मु कारबासे मु चथरकपगी ममियमसु ओदि अदना ngasi akoina mari lag authority sing naga chaning base hari music sida ain ge ba akan ba charak sing pira kanda makata na asu thaba sing si chatha dana ba amde sing thaba thorom sing chathari ba sing asibu athing ba pin ba gi akan ba sing wa samse लमदमसिगी ngak sel thorangda maroiba choba thodang loduna lagliba VDF singi wakat demand ngasi phawba sakarna tabidaba amadi pithok pidabagi pendo phonokna VDF person singna khun ngakpagi thabak toktuna khulai thadoklani haina tarokliba khongthang asi tabada thamoi songa nungaite amadi maram chaba VDF singi wakat demand kudakta thabakta onthokadabani haiduna social worker Sanjoy Ahantemna state governor gi amadi marilena authorities singi puning singsilakli Sanjoy Ahantemna thadorakpa video message amada vidya person singna handaki kangluk ki lan asida loriba thodang mamal yamlaba khunja singi thawai kannaba amadi malchang yum kai kannaba ahing nungthel khatna thawai kubakta haptuna honariba thongna paraba vidya singbu ikai kunaba utpiduna makhoi ge wakat amadi demand haibadi makhoi thabak tawbagi matam sangdoknaba amadi makhoi gi thagi salary hengahanba haibagi मखोगी डिमांड पिथोपीफम थोई हाइना संजय अहंतेमना मखा तारकले मसिगी डोमेस्टिक गवर्नर दा डॉक्टर अजय कुमार बहला की पुनिंग सिंगसिलकली बीडीएफ सिंगना खुलाई थादोक्तुना खुनगा पगी थाबक तोक्तुना मयुम दा हल्लगनी हाइबा वारेप असना रेड जोन एरिया दा लैरिबा खुंजा सिंगदा हेना मी पाइबा की बा पोले मरमसना बीडीएफ सिंगी डिमांड खुदकता पिथोक पिदुना खुनगा पगी थाबक खुदकतगी हानगुम मखा चथा हंदुना रेड जोन एरिया दा लैरिबा खुंजा सिंगा की बा को अनबियो हाइना संजय अहंतेमना कन्म मोंगदा गवर्नर की पुनिंग सिंगसिलकली हौरगलिबा महिरोय सिंगबो नेचर नुंसीबा मदी महुसा लाइरेंबिगा सागोनना हिंगबगी वखल पोहनबा पांडमदा नेशनल डे फॉर बायोलॉजिकल डाइवर्सिटी 2025 ऑब्जर्वेशन गा मरिलेना हार्मोनी विथ नेचर एंड सस्टेनेबल डेवलपमेंट हाइबा वखलोंदा डिस्ट्रिक्ट लेवल स्पॉट पेंटिंग कंपटीशन मा बिष्णुपुर हायर सेकेंडरी स्कूल दा बिष्णुपुर फॉरेस्ट डिवीजन बिष्णुपुर डिस्ट्रिक्ट नसिन पांथोक्रे थरमदुदा डीएफओ बिष्णुपुर वाइकोम रोमाबाई आरएफओ
RK Sadananda, RFO Bisnupur M Nilamani, RFO Moirang SG Chandra Sharma, Bisnupur Higher Secondary School Gi Principal K Syang Kumar Amadi, Atay Staff Sing Susarugia Duna Sport Painting Competition do Pangthoki Loyana, Green Brigade Foundation Manipuri Founder E Premjit Amadi, JNB Bisnupur Gi TGT Arts K Nilkantana Jas Oina Sarugia Ki Amadi, Competition Sida Bisnupur District Tongan School Kungi, Mahiro Yankayang Panan Sarugia Ki. Diabo Bisnupur Kom Roma Baina Pondok Kibada Competition Sigi Pandam di Horok Liba Mirol da Mau Sagle Jari Basing Paturel Upal Chao Sek Sing Bungak Sen Loinana Karamna Tungkoina Himina Gadage Haiba Wakal Pohana Bani Haiki. Ngasi All Manipur United Clubs Organization Amukogi Miyek Makada United Clubs Organization of Bisnupur District United Kumbi Yukobit and Neighboring Clubs Organization Yukanko Amadi Kumbi Ideal Youth Development Organization KIYDO Puna Kusanaduna Kumbi Awang High School da Pradhan Mantri Jan Arogya Yosnagi Health Card Chabagi Tara Ama Pangthokre Taramadida Miyoi Chamaga Taram Romda PMJY gi card kusina kre ngasi card Chabagi Taramadida Mukogi Vice President Dr. Narendra Thokchom Yukobit ki President W Basanta General Secretary Yukobit L Premjit TS Gopan Secretary General Finance Yukobit Khangembam Netajit President Yukanko Madi Amasung Namairakpam Raja General Secretary Yukanko Nomaitem Sankar General Secretary KIYDO Loyana Official Loina Lamabam Deepak District Program Coordinator PMJY and CMIST na Maroiba Myoshing on Saruyaki Yukobit General Secretary L Premjit Pondoki Bada Ana Yaropa Matamda Layang Never Sell Late Tabagi Waba Dukaradang Orabaso Ko Nabagi Pandamda Card Chabagi Taramasi Pangtok Pani Haina Pongdok Pagaloyana Bisnupur District Tongan Pangkaya So Club Singer Kusamaduna Pangtokigani PIC Koktai Campus Manungi Park Chauba STO Moirangna Mapung Pana Putok Piduna Lanai Miyosina Hospital Campus da Lam Kopsinaba Honarakpasing Eviction Tobio Haina Ampia Koktagi Working President Pukrimayum Sadamna Pondarakli Wapamasi AKYBO Anjuman All Kokta Coordinating Committee Jamiatul Ulama Ampiana Kusamna Sinduna Primary Health Center Kokta Dangasi Pangtopa Paugimi Pamda Pondokibani Magna Makata Kibada Muhammad Alimuddin Miyagi Lam Acre 0.69 Mahakna Lake Drabamatunda Masanupi Baby Mansnu Bibina English and Champa Marpum Doida PIC Kokta Sanaba Lamadukat Kiloena English and Champa Marpumangada PIC Saduna Salaiba Horaki Adubo Hariba Lamasi STO Moiranga Jalarudin Koba Amagana Loktunaraga Jalarudin Mingda Lamadu Eka 0.39 Amadi Masnu Bibi Mingda 0.30 Anitokna English and Champa Marputra Panda Pata Palamki Aduga Mahaki Mingda Label Lamadu Medical Department Document Amata Yaudana Katokle Haiduna Madukitamak Mahakpo Pion Oina Tabak Janki Maki Lamamata Laitra Matunda Hozuna Amo Hospital Campus Manunda Eka 0.05 Ki Pata Amuk Pansinduna Mayum Sazinduna Lady Hiramasta SDO Moirang Namatokram Lam Labor Yonbagi Pata Saram Libano Habagi document Putok Piu Loyana Haukiba Tang Tara Mangam Paubogi Manunda Demarcation Tobio Medi Eviction Tobio Haina Zia Tabada Response Amata Piraktana Lady Haiki All Kokta Coordinating Committee Medical Coordinator Abdul Barik Napondokibada Eka 0.69 Manungda Zalarudin Katle Haragaso Hospital Gi Area Eka 0.39 Adum Lejare Eka 0.30 Amana Maznu Bibi na Donatorum Libaga Puna 0.69 Ojagadabani Masig Manungda Zalarudin Amu Eka 0.05 Asi Mahaki Lamni Haina Clam Togduna Mayum Sajinu Lady Masimatokram na Eka 0.45 Asi Karamna Amuk Thorak Libano Madi Masi SDO Moirangna Atubada clarify Togadabani Natragadi CSO na Mayam Horakragadi Maduda Tholakpa Papata Daita SDO Moirangna Pugadabani Hairi Tungina Akogi PIC Koktagi Apunba Leramise .69 .69 gi .69 area sigi manungdagi .39 amadi Akogi hospital gi oina lamsedum laijare aduga lemhoriba .30 amasina akogi lam donate tawramiba akogi Maznu Bibi sigini aduga
Pakistan is spy oirambagi charge da travel blogger amasung YouTuber Jyoti Malhotra ngasi police na phakre mahakna Pakistani intelligence operative ka chang naina pau phauna duna WhatsApp Telegram amasung Snapchat sinaduna sensitive information makoi da pi hairi Desi Indo Jo Koba YouTube channel amas salai riba Jyoti na Pakistan yauna leba kya da koi ba chatli masagi social media da Pakistan gi image thado I hairi Wahang pahong chataw matam da lising ani kulum doida Pakistan da chatpagi delegation da mahangsu delegate ama oina khan ki haina phongdokhi mangonda palibaya fire da paliba phamdi maki khongcha manungda Asan ur Rahim alias Dennis Kobamyo amaga unaki India da halakla matung phawba hairo myo duga WhatsApp amasung messaging apps ki kuthang da dum contact tonaki maki to pakhongcha mada Jyotina Asan na sinduna Ali Asan Koba Myo amaga khangnan ki hariba myo iduna Jyoti bu Pakistan ki intelligence ki member singda introduce tawki edu matung dagi di Jyoti na information kya share tawduna lakhi bani hairi Ukraine ki awang nong pota laiba Sani region da Russian drone amana attack chathabada minibus amada panduna myo mapan sire haina Sani region military administration na photo thadorakre minibus adu Bilopila town da hit tawkibani miyoi khara swa panang ki haina PAODAM makhata na phongdoki lising ani kuning thoi dagi Russia amasung Ukraine wari chanadan leirak law matung ngarang wari chanakibani madugi matung dai kui dana drone attack ki policy lakhibani hairi President Zelensky na hakibada Russian forces na hit toriba gari adu karam makal gari no haiba pawba khangdre Russian attack adu inhumane haina Sani region head le Hairop na phongdoki Irai numita Turkey ki Istanbul da Russia amasung Ukraine wari waroishin ama purak pangam khidrabaso lanpha miyoi lising amamamdi thadok na ba haibada yanaki Zelensky na haikibada sathariba langi manungda nongma hekta ceasefire asi chatnaba yabani ceasefire ki wafam asidi Ukraine kuyundagi ngaiduna lakpani haiki Sanabagi Pauda Bishnupur District Kho Association Sinduna Numik Kunni Chupna Satharagadaba Summer Kho Coaching Camp Ama Kumbi Chandong Upper Primary School da ngasi haudokre Manipur MSR Kho Association Makagi Miyang Makada Kumbi Chandong Upper Primary School ga punu khusana sinduna Bishnupur District ki ahan boina Kumbi Satapur Mayai Lekai Playground Satharagadaba camp aduda convener organizing committee soiriba Bishnupur District Kho Association in charge Thanga Higher Secondary School retired Pet and Ibohalna instructor Oya Takpi Tambiri. Coaching camp adu hodok paduda Kumbi Chandong Upper Primary School ki headmaster Sohriba National Teacher Awardee Khangembam Indra Kumar Manipur Amateur Kho Association ki General Secretary M Madhusudon BPK Budi retired SSP Kabaddi ki national player Singh M Dilip K Sanatomba Tata Motors ki Kabaddi national player M Milas School ki Oza KS Vidyalakshmi Su Sharuyaki Kamadu Hodokpagi Taranga Malena Kumbi Chandong Upper Primary School ki headmaster Soriba Stamadi National Awardee Khangembam Indra Kumar Hai Mahiroi Sang Larik Tamba Khangnatana Sana Khonaba Sisu Yamna Maru Oi Retired PT AKFI referee and Ibohalna Phondokibada Summer Kho coaching camp asi Bishnupur district ki tongan ba school singdagi camp asi pangthok ningbagi apamba kaya leirakpana district asi manungda leiriba school singda makhatana masana asibu grassroots level ge school mairoi singda mamuttana khanganaba pangthoknaba pandam thamli haiki Sheikh Babu Macha Memorial Trust na sponsor Toba Madi All Manipur Football Association Sinuna Punna Team Tara Nipana Saruk Yaduna Group Ani Thokna Khaidokna Lamlong Artificial Turf Ground Sathariba Ani Suba Premier League 2025-26 ke ngasi sanakyo match da FCR None amadi IYFC Imphal na kanmamong da lamba tongna sanakyo match aduda FCR None na IYFC Imphal panjal mapan sino da maiti pikre loyana league asigi hayeng match oina nungthil pung 12 makai taw matamda KIYC Khetri Awang Lekai amadi Nisha Thamaiba Anina Ahanba match sanara matung Ani Shuba match oina nungthil gi pung 3 taw matamda ABA Khetri gaw amadi Amofa Moirang ani lamba tongnaragani hairi District Kang Association Jiri Bamna Sinduna Dibong Kunawi Community Hall da Kangkhutarana Saruk Yadun Sanariba Ahanba Thingnam Paripuri and Ichalinau Ningsing Men's Kang Tournament 2025 ki ngasi sanakiba ahanba semi final Kang Masanada LEC Babu Prana MITL Jiri Bambo Panjal Tarani Thoi Tareta Maitiba Piduna LEC Babu Pra final Jangkre Hayenung Tilpung Amata Matamda SAYC Ega
Kasar Kangkhut Kasar ga ani suba semi-final sanagani. Hap mamangda LEC Babuprana MITL Jiribam Kangkhutagi Panjal Nipan ahumda mangjin thaduna leikhi. Hap matungda Kangkhut animakna yamna kanna kang kapna khi adubu apiba matamda LEC Babuprana MITL Jiribambo Panjal 38 maithiba pikhi. Haujarabada maroy pam kana pijari. RIMS Imphal ki Dental College ta Conbing Computer Tomography ki facility hangdokre. Our nurses, our future caring for nurses strengthen economy haiba hiramda state level conference pangthokre. E lalon bada senabani haiba miyoi ani Kangleipa Students Association na phare. Loyana Pakistan de spy oirambagi charge da YouTuber Jyoti Malhotra police na phare. Nasigidi paudam pijaba matang saloisunjare miyang tabiri basing mamukana kurumjare.